Akashbani Imphal Moirangthem Ibehaibi Pau Pajari Ahanbada Maruiba Pau Anoba education policy mapung phana chanhanbada private school singna lawba yaba thongdangi matangda khananenebagi mifam pangthokre India Meteorological Department hairi ngasi Manipuri mafam ayambada mayai oirab kanba sangda nong chudaba yai Pradhan Mantri Narendra Modi na sabapati oiduna next generation reforms yangsinbagi mifam ama New Delhi da pangthokre amasung Mapan Thoram Mantri Dr. S. Joysankar na Chaina gi mahaka phammanaba Wang Yi ga unaduna wari chanakre All Manipuri Organized Private School Welfare Association Sinduna Punithoi rak suba Private School Day lising ani kun manga ngasi pangthokre National Education Policy NEP lising ani kun Manipur da mai pak na chanhanbada private school singna kari thodang lowi yai haiba hiram asida yumpham oiba khananene bagi mipam amaga loinana thoram adu Imphal da leiba hotel amada pangthokhibani thoram aduga mari leinana association asigi laikidaba member amadi oja singda hai lei katuna ikai khumnaba utki thorangi manung chana association asina piba khwaidagi phaba ojagi mana gyan grailui gangmaida pk Thoramasiga mari lenana All Manipuri Organized Private School Welfare Association gi President Laistam Joina Hai Private School singna lup asigi chana kanglon ngakna chachi leibak asigi oina anoba education policy chanarakpa asida Manipur gi private school singchu ningthina saruk yadana policy asigi makhada mayon chumna mahi tambibagi lambida sangsinaba honasi haiki Manipur Police na tongan ba mafam singda thibhambagi thabak chathabada aina thingkraba lalolo KCP MFL gi miyoi phare miyoi sing asi tampakta leiriba miyamdagi nam haduna sel khaibada chenaba miyoi singni makhoi gi mathakta aingge ba thabak lokhanaba mari lenaba police station da sinakre amoronda Imphal East Jila gi report top chingthagi akoibada leiriba miyamdagi sel khaibada chenabani haiba miyoi ani amadi drug lalonba miyoi ama security force na phare Okay, but times and Manipur Police na Imphal East Jila gi report top chingthagi miyamdagi sel khaibada chenaba miyoi ani phaki Parba miyoi ani manungda amadi CID special branch da attest tawduna leiba police constable ni miyoi asigi mathakta departmental inquiry sathabagaloina suspend tawkre India Meteorological Department na hairi ngasi Manipur gi mafam ayambada mayai oirab kanba sangda nong churaba yai hairi Med Imphal Center na thokpa cherol gi matung ina Imphal West Imphal East Senapati Tamenglong Kangpopi Okul Jiribam None Sandel Chusampur amasung Pherjol Jila singta ngasi mayai oidapa sangda nong churaba yai mafam kharadadi akhak araw yauna nong chugani hairi lebak asigi tongan ba raja singdasu akanba nong churaba yai haina bibak asina makha tari Karnataka Gujarat Madhya Maharashtra Konkan amadi Gawagi tongan ba mafam singda akanba nong churaba yai haina red alert laukthokre Chhattisgarh Kerala Mahe Telangana amadi Vidarbha dasu akanba nong churaba yai hairi Bharat Sarkar na orthopedic surgeon Dr. Bhupendra Kumar Singh Sanjoy Padma Shri bu All India Institute of Medical Sciences AIMS Guwahati gi President Mute oina khalle Kendra gi hakchel amasung yai payumbal mantina awang nongpok raija singda anaba singbu ningthina ingsinba medical education amasung research ki lamda hena phagalhanbagi dama Dr. Sanjoy bu President Mute oina khankibani mahak prithibida maming leiraba orthopedic surgeon amani tabiriba paw ase Akashbani Imphal dagini Pradhan Mantri Narendra Modi na sabapati oiduna leibak asigi tungda lakadaba chakhot thorangi thabakching karamna mai pakna changsingadagi haiba hiram asida next generation reform sengsinbagi mifam ama ngarang ni Delhi da pangthokre thoram asina leibak asigi miyamda hiram khudingmakta khudong chaba piduna lalon etik jaung tongan hiram sing phagatlanduna punsi mahingda hena nungai hanaba pandam thamli pandam sing asi phangnaba lengak sasanda henba mieng thamduna senmilon hengal handuna miyamda khudong chaba hena phanganaba paikhal iba Singhi matangda mifam aduda saruk yakhiba official singna Pradhan Mantri da sugaina tangki Mapal Thoram Mantri Dr. S. Joysankar na Chaina ki mahaka phammanaba Wang Yi ga unaduna lebak anigi oiba tongan behiram singhi matangda khanaba aduda senmilon amadi ladon etiki wafam yauna border threat lambi thong amadi turel gi data sing pitok pisin tongnabagi matangda wari sakhi Sri Joysankar na hai malenge haujik oiriba phibam asida senmitlon ge lamda sapsaba khal ama ngaktuna thambagi tangai phadaba lei man hai Bharat amadi China gi mari asi tongan behiram ahungi makhada pongani hiram sing adudi amana amabu ikai khumnaba
leibak ani na amana amagi apama sing masak khangba amadi karamba thawngna leibak ani asida son ba yabagi haibna singba asi khangna satpagi tangai phadaba asini Shri Joy Shankar na hai. Having seen a difficult period in our relationship, our two nations now seek to move ahead. This requires a candid and constructive approach from both sides. In that endeavor, we must be guided by the three mutuals: mutual respect, mutual sensitivity, and mutual interest. Differences must not become disputes nor competition. The fight against terrorism in all its forms and manifestations is another major priority. I look forward to our exchange of views. Overall, it is our expectation that our discussions would contribute to building a stable, cooperative and forward-looking relationship between India and China, one that serves both our interests and addresses our concerns. Amaromda numit nini ki khongchata Bharat talakiba China gi mapal thoram mantri Wang Yi ga Bharat ki National Security Advisor Ajit Doval ga ngasi kunmari rak suba oina leibak ani gi ngangkhai gi matang ta wari sanagani maduda haujik leidiba ngangkhai gi phibam yauna lalon itik amadi amuk hanna flight service lehen bagi matang da khanaraba yai hairi tungda Wang Yi ga Pradhan Mantri Narendra Modi ga su unagani hairi Pausi sing amadi tongan base pongsing araiba mongda register tawwa yanaba press sewak portal hangdok le haina Press Register General of India PRGI Yogesh Bawejana phongdokre wafam asi information amasung broadcasting mantaloyi miang makada Press Information Bureau PIB Hyderabad na sinduna pangthokpa publisher singa unabagi thoram amada phongdokhibani mang hai thorang asina lebak asigi tongan ba mafam singda leiba nungti phongba pause sayolgi amadi thagi oina puthokpa chephong matam changdana araiba mongda register tawba yahalagani masina publisher singda khudong chaba piragani Kendra ki Ayush Rajya Mantri Pratap Rao Jadhav na hairi Ayodhya dagi loksingna angang gi anala yangda anowa mangal ama piba ngamlagani angang singi hakchel amadi angang singda naganba laina singi matangda ngarang New Delhi da pangthokiba khananenaba amada saruk yaladna mantri na hai saukhalangliba khunai asida Ayodhya dana angang singi hakchel phagalhanbada infam oiduna thabak tawri mang hai angang singi anala yangi lamda thabak tawriba akhang ai singna malengi oina honglakliba hakchel gi singnaba kya asigi yenglaga angang singbu nithina yengchin bigadabani Handak the International Space Station da satluba Exxon 4 Space Mission gi pilot group captain Subhanshu Shukla ga Pradhan Mantri Narendra Modi ga ngarang New Delhi gi Lok Kalyan Mark to unakre Shri Shukla itihasik oidaba International Space Station khongchat ki matungda ngarang lebak asida thunglakibani social media da thagalakpa warol amada Shri Modi hai unabadu da Shri Shukla ki space khongchat ki matang science amasung technology gi lamda khumang chakholagliba sing amasung Bharat ki asa sauna leiriba Gaganyaan mission ki matangda wari chanaki Shri Modi na Shukla gi khongchat mai pakiba dugidamak thagatpa phongdoki loinana Shri Shukla na Exxon 4 mission gi akupa warol amasung International Space Station dagi kablakpa prithvi photo sing Pradhan Mantri Narendra Modi da khudol tamke Pradhan Mantri Viksit Bharat Rozgar Yojana ki makhada Pradhan Mantri Viksit Bharat Yojana na portal da online da registration tawba yare thorang asigi makhada nongna thabak changlaba na singda installment ani thokna lupa lising 35 piba amasung thabaki khudong chaba phanganba employee singi khuthangda thabak tawriba myoi amamangi thada lupa lising 3 phangangani scheme asi handakta Delhi gi Lal Kila da pangthokpa ningtam numit palan gi thoramda Pradhan Mantri na lakthokibani masigi matangda employment link incentive scheme na lakiba sei ani gi manungda leibak asida anowa thabak koti 3.5 phanganaba pandam thamli scheme masina sahi asigi August tagi lebak asigi manufacturing sector da akhan naba mieng thamduna sector khudingmakta hena thabak pinaba amasung social security hengat hanaba pandam thamli aroibada maruiba pau amo Anoba education policy mapong phana chanhanbada private school singna loba yaba thongdangi matangda khanane nabagi mipam pangthokre India Meteorological Department hairi ngasi Manipuri mapam ayambada mayai oirap kanba changda nong surba yai Pradhan Mantri Narendra Modi na sabapati oiduna next generation reform sengsinbagi mipam ama New Delhi da pangthokre amasung mapal thoram Mantri Dr. S. Joy Shankar na China gi mahaka phammanaba Wang Yi ga unaduna wari sanakre pauloi jare